Akashbani Imphal, Maibam Dwijamani na pau pajari, ahanbada maroiba pau. Manipurda sajibu nongma panba seirobagi thoram mahusagi chanabi masung haraute ambaga loinana ngasi pangthogli. Manipurna yumbu oiduna Hero Tri-Nation International Friendly Football Tournament ngasidagi Imphalgi Khumul Lampak Main Stadium da horagani. Amasung Leibaga sigi lomi koti taramatoi henbada Pradhan Mantri Kisan Samman Nidhi PM Kisan gi makhada lupa koti lakh ani lising ni pumathoi phangankre. Manipurda sajibu nongma panba seirobagi thoram mahusagi chanabi masung haraute ambaga loinana ngasi pangthogli. Kum amagi anu apen yumgi laining tho leimrenbi da katlaba matung thong thaklaga lamgi lairembi da katpa insang lanaba nungthelgi matamda seirausing yauna manang nakpasing da kabana thorum asigi mapungaiba saktam oigani. Ayu angan badagi hauna ngasi su Imphalgi maruiba kaithel khwairaman kaithelda miyamna signa saina bangamdana pot leiba langnari. Mitei serau bana lakpada Rashtrapati Draupadi Murmuna Manipurgi miyam maruaina mitei laining satpasingda yaipa pausel pirakli. Magi pauselda Rajapalna ngakpigani Rashtrapati na hai kumai asina lakpada Manipur miyamgi marakta nungai yaipaba masin manau ebigi mari seselenba amadi Kanglup maselgi marakta nungsi sanabigi mari hena seselenba wairasano. Leibaga sida leiriba tongan ba Kanglup singi tongan ba kumai singna leibaga sigi nungsi nabigi mari hena seselali hairi. Manipur ke Rajapal Mukhyamantri Lusing Basingamati Sangstan kaya marumna yaipa pausel pirakli. Magi pauselda Rajapal Susri Anusuya Uiken hai sajibu nongma panba serau bana lakpada lamdamasida santi nungsi sanana hingminana ba punna warep luminarasi. Magna hai anoba sei asina lamdamasida khundaminariba mipum khudingmak amatu oibigi mari hena sesilalagani haina thasei. Pauselamada Mukhyamantri Nongthoman Biren Singh hai Manipuri singi anoba sei asina Anoba asa purak pagalwainana lam khudingmak oithokpa haibadu oirasanu. Numit asigi iroinana labdam asibu hena awang mathakta pukhana buhanabada aikhoi amatu oina punna honaminarasi. Manipur Bidhan Sabha gi Adyaksha Thoksom Saitabrata Mahut Mantri Yumnam Khemsan Pawar Mantri Thongam Biswajit Works Mantri Govindas Konthausam Haksel Mantri Dr. Sapam Ranjan Water Resources Mantri Awangbo Niumai Shiksha Mantri Thongnauzam Basantu Kumar, Textiles Mantri Nemsa Kipgen, Social Welfare Mantri Haikam Dingo, Kendragi Mapal Thoramam Sung Shiksha Raisa Mantri Dr. Rajkumar Ranjan Singh, Manit Koigi Chairman K. Robindro, Manipur Pradesh Congress Committee Shiv Sena Manipur State Unit, Uttara Sanglen, Sana Konung, Lighting Tho Sanamahi Temple Board Milal, All Manipur Mitei Pangal Clubs Organization Singbana, Raisa Sigi, Marwaina Mitei Lighting Satpamiyamda, Yaipa Pausel Pirakli. Manipur na yumbu oiduna Hero Tri-Nation International Friendly Football Tournament ngasidagi Imphalgi Khumul Lampak Main Stadium da horagani. Tha asigi kunipan phawba sathagadaba tournament asida Bharat, Myanmar amasung Kyrgyzstan na league matching sanagani. Myanmar amasung Kyrgyzstan gi football team di hanana thunglare. Bharat ki team ngarang thunglakhi. Tri-Nation Football Tournament asigi yanglaga tha asigi kunithoi kunmanga amasung kunipanda Khumul Lampak ki akoibada gari satok sasinda ahong bakhara leiragani. ASP traffic is role magi matung inna Dinku Road, Pandol Road amasung North A Osidagi, Mangal Health Care Fauba, Lambi da gari thamba yaroi. Misam amasung miyam makoigi gari singaloinana gate number 2 amasung gate number 3 dagi sangba yagani hairi. Information amasung Public Relations Mantri Dr. Sapam Ranjan na ngarang Imphal ge nitai pat sutikdaliba DIPR ge head office ta satuna office adugi phibam haktengnani yengsin krai. Mantri na office adugi tongan ba section sing ningthini yengsin ki. Official sing na office adugi award passing Mantri da ningthina paudam kimadi award passing adu atuba matamda menket kani haibigi thajaba official sing da Mantri ne thajaba piki. Official sing na ipauga mari lenina pusel sing na thabuk tobina basu Mantri na pautak piki. Ukhrul Mini Secretariat Complex ta ngarang nungthil boma mapokai krai ekoi ge Ukhrul Paumi Sorting Semerena Police ki pau paladun hai boma du Mini Secretariat ki North Block ki sangpam amada pokai ki bani. Adumoinamak bom pokai ba aduda asok apan gi paudi leite. Mini Secretariat ki North Block asida Chief Judicial Magistrate Court, Ukhrul SDO Office, LM Block SDO Office na singba leiri bani. Pokai kraba matung mapam aduda police ki ahenba force ang sinki.
मरग सिदा थोदोक अदुगा मरी लेना मियामना मिपाइबो पोपिदनबा जिला अदुगे डिप्यूटी कमिश्नर कृष्ण कुमारना अपील तौरी जिला अदुदा लेरिबा मियामना शांति रक्षा ngagliba पुलिसता मतेंग पांगबिनबा हाइरी इम्फाल वेस्ट पुलिस कमांडो ngarang खुयाथोंदगी LIC गेटगी UNLF की हक्सिन बमियोय मा फारे फारबा मियोय इदु थौबाल जिला के खांगाबोक सरापुर लिकाई दगिन हाइरी महाग म्यांमार लेदुना लुप असिगे थबक तोबा मियोय नि हाइरी मसिन हंगबदा महाग लमदा मसिदा लेरिबा तोंगान तोंगान बा महि तंपम संगसिंगदगी लुप असिगे दमक सेल खाइबा मियोय नि हाइबा खंगले माकी मथक्ता आइन गी होइबा सबसाब थबक लोखनबगे दमक सिटी पुलिस ता सिनखरे ताबिरिबा पावसी आकाशवाणी इम्फाल दगिनी लेबाग असिगी लोमी कोटी 13 हेनबदा प्रधानमंत्री किसान सम्मान निधि PM किसान की मखादा लुपा कोटी लाख 2,94 फंगनख्रे मसिना लोमी सिंगी सेंथोक फंगनबदा असोबा कानबा अमा पीरे हाइरी लोकसभा दंगरांग इदुना पीबा पाउखम अमदा लौसिंग मंत्री नरेंद्र सिंह तोमर न हाई स्कीम असिगी मखादा लेबाग असिगी खनगलबा लोमी सिंगदा था मरी खुदिंगी मखोई की अकाउंट लुपा 2,200 सहीदा पुन्ना लुपा 3,000 संगली सेंफम सिंह अदु सेंजा थुमजा याउदना लोमी सिंह दा फंगनबगेदमक डायरेक्ट बेनिफिट ट्रांसफर DBT की खुथांगदा लोमी सिंह अकाउंट हकथेंगना संगनबनी स्कीम असी इंग्लिश सिंह 19 की डिसेंबर दा हौदोखिबनी ngasi phongba pause singi maroiba pauk singi damak hauzik Victor Naorem leire Victor Thagachari Dwijamani Manipur da amuktang season naraga hundokpa plastic ki potlam sing season naba thinglagani haiba lalhaulup kharaga Manipur government ka taunariba su handoknaba kendra da rajya sarkar na haijakhiba wafam kendra na yakhidre haiba amadi Manipur da Hero Tri Nation International Football Tournament haudoklagani haiba pauna Manipur da ngasi phongba pauche singda maru oiba pau oina phongnari apaba plastic liter ama yaudaba water bottle noise pollution thokhanba thawung sing yengsingadawri April dagi akanba thabak lokhalakadawri haiba pau Sangai Express Manipuri amasung English edition da ahanba headline tawri pau asi Ichal Express da ani suba headline tawri pau asi Chana Laibak amasung People's Chronicle da zu ahanba laimai da phongli Ben taukraba plastic ki potlam sing yonba amadi sizinaba March 13 dagi pumthing thingani haiba pau Naharol gi thaudangi anchor column da phongli Manipur gi lalhaulup kharaga su withdraw tawbinaba state government na prastab tawkiba center na takhidre haiba pau Imphal Free Press Cham Nisin Tuhil 2 amasung Manipur Express da ahanba headline tawri ngasi CM na Hero Tri Nation International Football Tournament haudoklagani ahanba match ta India amasung Myanmar anigi marakta sanaragani haiba pauna Naharol gi thaudang da banner headline tawduna phongli pau asi Tamenglong Times ta su ahanba headline tawri CM Biren gi ani suba term chahi ani mapung pharakpaga harau atayamba phongdoktuna athum ahau chamin nakhre miyam gi thaujal support kaya dagi state asida chaukhat thaurang kaya paikhatpa ka loinana eco tourism promote tawbu ngamle haiba chief minister gi warolna Ichal Express ta ahanba headline tawri Ministry of Home Affairs ka Eastern Nagaland People's Organization INPO gi mihut singa ngasi wari sanaragani haiba pau Sangai Express English amadi Hills Hornbill Express ta ani suba headline tawduna phongli lamjingba group ki mathakta ED charge sheet thagat khre ED na lupa koti humdoi gi lan attach tawkhre haina poknafam gi ahanba headline tawri pawa simak Imphal Free Press ki ani suba headline oina phongli Gopal Sharma Award ing lising ani kunhumdoi BM Maisnamba da lanthokre haiba pau People's Chronicle amasung poknafam da ani suba headline tawri chingkhai chingdagi porakpa chamthoklaba ising Imphal Turel yaurakpaga hugi masak oire Imphal Turel gi telepati amasung hapta gi mapada mioi kayana phatta haudi chamle haiba pau Sana Laibak ta ahanba headline tawri Rajya sida NRC chana halu haina taksinduna mairoi lupsing na April tha da rally chatlagani haiba pau People's Chronicle da ahanba headline tawri Dwijamani Thagachari Victor Aroibada Moroiba Paumuk Manipur da sajibu nongma panba serobagi thoram mausagi sanabi musung haraute ambaga loinina ngasi pangthokli Manipur na yumbu waiduna Hero Tri Nation International Friendly Football Tournament ngasi dagi Imphal gi Khomal Lampak Main Stadium da horagani amasung leibaga sigi lomi koti 13 henbada Pradhan Mantri Kisan Samman Nidhi PM Kisan gi makha da lupa koti lakh 2,94 phangankre pauloi sare